मपुरोइबगा नुंगाइनेदबगिदमक चही मरी खक्ता ngairiba machanupa hatpi mama police na phare yumban minerakpa mapuroibaga lainerakpa mari falaktabadagi sena khainaba divorce taunaba thabak lokhatpa huriklibi nupi amana mahaki chahi mari khakta ngairiba machanupa bu goa ge hotel amad hatoklaba matung mahaki luggage ta hapchelaga taxi ama tongduna chenanabu honarakpada police na phahore masamang na poksa bu machanupa bu mapuroibaga afaba mari thamnadre haiduna hatok lambi nupi adugi maming susna set kawi mahak Bengaluru da based over startup amagi chief executive officer ne thogdo asigi matangda Goa police na phongdopagi matung ina mahak na hotel gi ka amada machanupa bu hatoklaba matungda mahagi luggage ta hapchilaga hotel gi staff sing na waiba taxi amada tonglaga chenana bu honaringaida ngarang numidang Karnataka gi Chitradurga district ki mafam amadagi phabani hairi mahak na hotel gi ka dagi thokraba matungda hotel asigi staff sing na ka adu ngarang ayuk pung 10 rom tarakpada sengdokpa hurukpada ka adugi Laimai de I tanamba thengnabadagi khudakta Kelen Gute police ta pau pirakkhibani hairi pausi phangbadagi police na panthadana nupi asina tongdun chatkiba taxi adugi driver da telephone da wari sanaraba matungda mahak na hotel da purakhiba machanupa adu kadai da lehurabagi hangki police ki wahang asida mahak na machanupa adu mahaki mamanabi amaki Margao da leiba yum amada thamlamle haina address phawba pirakhibani adubo mahaki paukhumda chingnabadagi police na taxi driver aduda mahaki car adu khwaidagi nakpa police station amada laknana bahaibadagi Chitradurga district ki Aimangla police station da mahak puraklaba matungda mahaki luggage check torubada mahakna halamba machanupa gi haksang yauramba thengnakhibani hairi